ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯌꯦꯟ ꯊꯣꯡꯒꯅꯤ ꯈꯜꯂ ꯆꯪꯉꯛꯑꯒ ꯉꯥ ꯊꯣꯡꯉꯝꯕꯁꯦ Hi. Hi. Good morning. Good morning. My meat going for me. ꯑꯗꯨꯒ ꯑꯩꯅ ꯈꯪꯈꯤꯕ ꯑꯃ ꯂꯩꯕ Bobin, ngang tumma nuwaibra. ꯉꯔꯥꯡ ꯇꯨꯝꯃꯦ Oh. ꯑꯩꯈꯣꯏ ꯍꯦꯂꯤꯀꯣꯞꯇꯔꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯠ 5-10 ꯑꯃ ꯀꯩꯝꯇ ꯎꯗꯕ ꯂꯩꯆꯤꯟ ꯃꯔꯛꯇ ꯄꯥꯏꯈꯤꯕ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯑꯗꯩ ꯃꯤꯅꯤꯠ ꯊꯥꯎꯅ ꯁꯨꯗꯕꯗꯒꯤ Tumma. ꯑꯩ ꯈꯔ ꯈꯣꯡꯉꯝꯗꯧ ꯃꯥꯜꯂꯤ ꯈꯣꯡꯕ꯭ꯔꯥ? ꯅꯥꯀꯟ ꯀꯣ ꯁꯤꯗꯨꯅꯦ ꯁꯣꯐꯥꯗ ꯑꯩ ꯅꯨꯡꯉꯥꯏꯇꯥꯔꯦ ꯃꯣꯏ ꯇꯨꯝ ꯂꯩꯔ ꯅꯪ ꯅꯈꯣꯡ ꯆꯠꯂꯦ Hi everyone, welcome back again. Ngasi the 28 May koi airport da chalis hayeng the 29 da Silchar da koi isai concert ama laibagi. So mayam da koi Silchar ki program ki ka mayam da shadow jar. Da. Koi moi preng lang pa ngai di airport manong delay changa ba. ꯑꯩꯈꯣꯏ ꯌꯥꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯆꯗꯣꯏꯁꯦ ꯁꯤꯜꯆꯔꯗꯅꯤ ꯁꯤꯜꯆꯔꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯑꯦꯝꯅ ꯆꯤꯐ ꯒꯦꯁ ꯑꯣꯏꯔꯒ ꯑꯁꯥꯝꯒꯤ ꯁꯤꯑꯦꯝꯒ ꯑꯅꯤ ꯄꯨꯟꯅ ꯄꯥꯡꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯟꯚꯦꯟꯁꯟ ꯑꯃ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤꯒꯤ ꯑꯣꯏꯕ ꯑꯗꯨꯒꯤ ꯐꯪꯁꯟꯗꯨꯒꯤ ꯂꯣꯏꯔꯛꯄꯗ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯌꯥꯎꯏ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯏꯆꯟꯅꯨꯄꯤꯒꯤ ꯇꯥꯔꯅꯤꯒ ꯑꯩ ꯏꯁꯥ ꯕꯣꯕꯤꯟ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯅꯕ ꯔꯦꯗꯤ ꯂꯩꯖꯔꯦ ꯅꯣꯡ ꯊꯥꯎꯟꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯗ꯭ꯔꯥꯏꯚꯔꯗꯨ ꯌꯥꯝ ꯃꯣꯏ ꯀꯦꯞꯇꯦꯟꯗꯨ ꯌꯥꯝ ꯍꯩꯗꯤ ꯍꯥꯏ ꯍꯦꯂꯤꯀꯣꯞꯇꯔꯗ ꯍꯣꯏꯗꯦ ꯅꯣꯡ ꯌꯨꯏ ꯍꯥꯏ ꯆꯨꯝꯖꯥꯂꯥ ꯑꯗꯨ ꯌꯦꯡꯉꯁꯦ ꯑꯗꯨ ꯌꯦꯡꯉꯁꯦ ꯑꯣꯀꯦ ꯑꯩ ꯈꯛ ꯄꯥꯏꯖꯝ ꯍꯩꯇꯤꯁꯦ ꯀꯩꯒꯤꯅꯣ ꯁꯨꯃꯥꯏꯅ ꯄꯥꯏꯒꯗꯕ꯭ꯔꯥ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯂꯥꯏꯔꯦꯟꯃꯤꯠ ꯍꯣꯏꯗ ꯉꯥꯛꯇꯪ ꯐꯥꯎꯔꯝꯖꯦꯟ ꯇꯧꯗꯧ ꯍꯦꯂꯤꯀꯣꯞꯇꯔ ꯇꯧꯅꯤꯅ ꯇꯧꯔꯒ ꯂꯥꯏꯔꯦꯟꯃꯤꯠ ꯍꯣꯏ ꯆꯪꯉꯒ ꯇꯣꯔꯕꯣꯠ ꯈꯔ ꯄꯨꯔꯒ ꯁꯤꯜꯆꯔꯗ ꯆꯠꯂꯨꯔꯒꯦ ꯁꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣ ꯆꯠꯂꯦ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯕ ꯆꯠꯂꯤꯅꯦ ꯍꯦꯂꯤꯀꯣꯞꯇꯔꯅ ꯍꯥꯏꯖꯤꯟꯕꯤꯌꯣ ꯑꯩꯈꯣꯏ ꯋꯤꯡꯒꯔ ꯑꯣꯏꯅ ꯄꯨꯕꯤꯔꯦ 헬리콥터 제가 짱강해. 하우스 헬리콥터 동거래. Tao kể ở chỗ đây làm bố kè nằng chính ba. Rambo 3. Hamis pun suai pe nang chính vậy đó. Prem so para ka ba ni tu. Last scene gitu. Oi. Abang nak apa? Bang. Kian di law wei. Cái mà sắp tung được. 이슬레이래. Sini helikopter hai se. Right. Sampai nanti mana boleh. Apa? Sama siapa saya? Apa sih kok? Kem tagih deh emang apa? Video calling tu. Cùng chứ. Chứ cùng như nó hào mình. Vậy vậy.
ꯅꯪꯅ ꯅꯥꯀꯣꯡ ꯌꯥꯝ ꯆꯤꯛꯑꯦ ꯃꯣꯏ ꯌꯧꯔꯦ ꯍꯧꯖꯤꯛ Này rồi. ꯐꯖꯗ꯭ꯔꯣ ꯆꯄꯜ ꯊꯤꯕꯗ ꯁꯤꯔꯦ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯁꯥꯏꯌꯦ ꯁꯤꯜꯆꯔ ꯑꯗꯣ ꯍꯦꯂꯤꯀꯣꯞꯇꯔ ꯇꯧꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯌꯦ ꯉꯥ ꯈꯔ ꯅꯥꯖꯕꯩ ꯋꯥꯅꯤ ꯅꯪꯒꯤꯗꯤ ꯐꯪꯉꯕꯕ Anh lâu chắc rẻ. ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕ ꯑꯩ ꯒꯦꯁ ꯍꯥꯎꯁꯇ ꯂꯩꯌꯦ ꯃꯥ ꯂꯣꯏꯔꯕꯣ ꯀꯩꯅꯣ ꯊꯣꯡꯍꯧꯋꯦ ꯍꯥꯏ ꯉꯥ ꯑꯃꯁꯦ ꯁꯥꯎꯅꯤꯡꯒꯅꯤ ꯉꯥ ꯊꯣꯡꯕꯗ ꯂꯛꯁꯃꯤꯗꯤ ꯑꯥꯎ ꯌꯦꯡꯉꯣꯁꯦ ꯑꯩꯈꯣꯏ ꯗꯤꯕꯤꯌꯥ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯩꯅ ꯑꯩꯈꯣꯏ ꯁꯤꯡꯒꯔ ꯑꯇꯣꯞꯄꯒ ꯂꯥꯛꯃꯤꯟꯅꯩ ꯍꯥꯏꯕꯗꯣ ꯉꯁꯥꯏ ꯃꯥꯗꯤ ꯌꯥꯍꯧꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯅꯝꯈ꯭ꯔꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯕꯣꯕꯤꯟꯒ ꯇꯧꯔꯒ ꯃꯣꯏꯅꯤ ꯉꯁꯥꯏꯗ ꯖꯒꯣꯏ ꯁꯥꯔꯤꯅꯤ ꯑꯦꯛꯁꯔꯁꯥꯏꯁꯀꯨꯝꯕꯅꯤ ꯀꯩꯅꯣ ꯐꯩ Cái Brio xí đây đây. Mà ai u ponte. Ê. 어서. 아, Kana nó rồi sao? 아이가 어서 문벌가. Bố cái này nó. 마솜 토크. cái sáng thong hay kìa dạ Đây là ham cha cái gì? cái sáng nó Nga này lối nó bữa đây irom mà cái gì vậy pira gì? ओ ये है आज का मथेल ngã thùng mà đi bắt thầu rồi ạ cái cha tao rồi some put khơi hàn cha hồn nó đang yên làm cái này hồn nó đang còn đi sinh ngủ yếu luôn được đượcฉันทำดูเลยให้แมวเคยงับตัวมันใจนี่เบาถึงว่ะเคยดิบยาเสียเลยดิบยาอีกเจลักษมีไม่มีเจลักษมีก็เลยลักษณะพวกนี้เคยตักซาเร่จารีมันก็ให้ดิบยาช่วยสักตัวเลยสักตัวนี้ไม่ใส่ก็ตัวเคยเดี๋ยวได้ที่มันติดตัวมันก็หัวนั่งยังเขาไอ้พวกทำปากเกี่ยว 칼로바 나 아마 아또보다. 아코양 가 사이 옌 동원이 칼로 장아가 nga 통함버세.